BJP na Manipur thugai banate Manipur kan bani haina sardana phongdokkhre Liangmai Naga sing maso apun ba Naga singi leple haibaga loinana laikhidraba Naga chilnaw anigi nuaitaba phongdoktuna makhoi gi hana dagi sanabida maikhu khuhanduna miyamda amata oibagi wakhalon adu uhankhre loinana uhanbagi video social media singda thaganarakre ngasi Cocomi na sinduna Imphal asoba rally ama pangthokadoriba amadi wahang taruk yawba memorandum ama chief minister da prisinna ba tawriba thorang asiga mari lenana maxel kai samna miyam gi damakta khanbiduna ngasi satkadoriba rally asigi damak mahak ngamjaba puthopiduna ambulance manga mateng tawbiri hairi rally asigi damak emergency oirapa matamda makhada piriba contact number asida paw phawbiyu hairi Ukrulgi irang da nongmai kapna bada Kuki militant ani Naga volunteer ama Sire yum taramanga rumsu mai thakre hari nakalamaram dana police da nongmai kap silakre hari Ukrul district ki manung sanba sena kai thaya amasung mulam khulani ki marakta thokiba nongmai kap na bagi thodokta Kuki militant ani amasung Naga village volunteer ama Sire yum taramanga rumsu mai thakre hari sagol san namit ki numidang pung mapalom tabada Kuki militant singna mai kai kaya da sena kai chalda nongmai gi landa sa Karba matung makatana ngarang ayuk misimina yawa thodo ase thokibane nomai kamna bagi thodok ta laikhraba Naga village volunteer aduki mameng horsok mi apokpa lungsim jamang kawe chakri khulen kasong khulene siraba Kuki militant sing adude letlal sidlaw apokpa gi meng thangsai sidlaw konom village senapati district amasung paumilon haulai apokpa gi meng paumang haulai haijang village kangpokpi district tagini hari nomai kamna bagi thodo adu da Naga village volunteer ani amasung mulang Kuki khulgi khunja manga soki hari Police tagi phangba paw na hai ngara yopung manga makharom tabada sina kai the amasung mulang Kuki khul ani ki marakta Naga khulai paiba amasung Kuki militant singi marakta kanamong da nomai kap na bagi thodo adu ayupung ni palom taba phawba sathakhe thodo adu da Naga village volunteer horsok mi amasung Kuki militant letlal amasung pawmilun si kibani haire thodo adu da Naga village volunteer singna mulang Kuki khulgi yum taramanga romsu mai thadoklam khe thodo adu gi paw phangbadagi state amasung central security force ang sinduna irang adu laksenna ba hona bagaloina thi bohumbagi thabak sathakhe maduda nomai kapna badu da laikhidraba singi hakjang sing adu thengnarakpuni haire thodo adu da soklaba sing adu layengna ba puthorake thi bohumbagi thabadu da henba mi pha mi pundi yaukhide haire marasda mulam village authority Thadropo Zerol Amana Haukiba Ahing Nungai Matung Pung Amarom Tabda Nomai Kap Tokpagi Makol Amatake Adubo Ayam Matam the Nomai Kapagi Makol Adumaktaba Oibana Kunja Sing Tausana Kide Hade Adubo Yopumanga Makarom Tarakpada Kulasida Kanamongda Nomai Kap Sinduna Attacks at Tarakpagalina Yum Kaya Mai Taba Horoktuna Mi Kia Asopan Yauki Hade Nakalamarom dana police ta nomai kap silakre haire langang sing da duty tawruraga ukrul tamna halakpa singai police station ki team amada ngarang numidang TM kasom mafada lal hobani singna ba singna nomai kap silaktuna attack tawrakre haire kolai paiba lal hobo singna kablakpo nomai maro ama police ki gari amagi oi thangba thong da palaga driver ki seat ta pan ke adu bulai bok phabadagi asopan dia hodre thodo adu police ki team aduna langang sing area da duty tawruraga makhoi gi ship lauraga ukrul tamna halakpa Numidang pung tarugrom taba matamda thokibane haire kapna bagi thodok ka mari leinaba social media singa thaganarakpa I paw singdade Indo-Myanmar border gi Kamjong district ta Nationalist Socialist Council of Nagaland Government of People's Republic of Nagaland gi Southeast Command Kuki National Army B gi gadarmanga hatkre haina thaganarakre Nakalamaram da police da ambush torki baki matang da social media sing da ngarang namidang pung taruk adwai da singai PS ki police person ama TM ka som da ambush torkre hadi nomai adu sniper na kablakpa oiramgani haina su photo thaganarakle ukrul da Kuki amadi Naga anigi manakta kapna bagi thodok da asokpa jungle sing da Kuki singlo tuna leibagi video thadorakre Ngarang nambolgi rally aduda khongjang loi singi manungda ama chenbada makhongda yotna lengbadagi soktona laikannabagi video social media singda thaganarakre General holiday nataba thangja numit sing working day sing oiragani haide Manipur ki GAD ki maikai ngarang thorakpa notification amagi matungena makhataba order thoktriba phawba temporary measure oina general holiday ta daba thangja numit singda Autonomous Body Institutions sing Cooperation Society Board amasung Public Sector Undertaking sing yauna lenga kiloi sang punamakta working day sing oiragani haire
heroin kilo mga hena phare hari police control room ngarang nomdang thorok pa serol amada ngan security force na Churchandpur district ki Singhat PS ki manung sanba ball quarter ki mioi ahum sapon cap samri ka humdra mari da hablamba heroin kilogram 5.43 amasung 4 wheeler amaga konana phare hari phara basing de Singhat ki em buangbun khuldage nengwalal khullasidage gilam thang guite amasung Haryana ke Gurgaon dage hangkhalya ne haide bom amadi nongmai phangle haide security force na garang Chandel district ki Molcham PS na konba khumkot khuldage single bore rifle mari pompi shell taret grenade home amasung detonator ama yaw charger manga ga konaba bawpheng radio set manga recover tawre haide ngasi Cocomi amadi miyamna chief minister da thomjinduna wahang taruki pakhom pihan gadawri haire ngasi Cocomi coordinating committee on Manipur integrity na lebak miyam galoina na chief minister bangloda thomjinduna Manipur ki issue asigi matang da lenga ki oiba nakhai sengba phirep ama khangdok na bagidamak wahang taruki pakhom pihan gadawri ngarang lamphel parta leba Cocomi ki office da pawmi singa unabada committee asigi convener YK Diren hai Manipur thokli beirang asigi matang da Cocomi na miyam galoina na government na masagi tawphom thokpa thabak thorom sing tawna ba khongjang kya leptana sangsilaga laklei Kuki narco terrorist singna ngasi chumisa miyam hatpa leptre handakta su tronglao bida pikliba anga ani hat khiba madi masigi makha chatharakpa ihauda CRPF da micham home amaso hat khiba leire masigi makha tarakpa da ukhul da sutang khol phuruki mioi ani amaso hat khre adu masigi matang da government ki makai dagi nakhai sengba phirep amata pidana NIA da sinare haraga tumina leire Cocomi gi makai dagi tronglao bi gi thaudo asigi matang da government na masak thokpa madi miyam na peninga oiba thabak amasung sapsaba phirep ama laukthok na ba miyam galoina na khongjang kya sangsenduna laklabasu hauju phawa tumina adum laisile government ki makai dagi karigma masak thokpa thabak thorom amata laukhalaktabana BJP ki political activity sing phawa boycott tawkiba leirabane Cocomi na sangsalakliba khongjang asigi manuk sanna ngasi asilamda masigi makai khudimak ki miyam galoina na chief minister ki banglo tamna thomjinduna chief minister da wahang taru hangane Cocomi ama di miyam na democratic oina sangsangadaba ngasigi khongjang asida chief minister da hangataba wahang singde Manipur government na India government ta Manipur gi yellow mi sing muthatnaba leptana satharakliba makhoi gi proxy war si thauna leina lephanaba taksin bangam la roidra Manipur government na Manipur gi Kuki narco terrorism asi muthat la roidra Manipur government na tronglao bida anga hatpa masung TM ka somda tangkhul michamani hatpa terrorism phadra wild satharaga miyam da justice phanghala roidra Manipur government na tronglao bida CRPF na micham ahum hat ki badu judicial inquiry tawraga maralaiba CRPF person singi mathak da action lokhala roidra Manipur government na IDP singa sia kangnaba matam gi manungta masa gi mayum da hanjal hanana ba thabak lokhala roidra Manipur government na su abrogate tawra roidra haba wahang sing asini hari haiba wahang taruk asigi pakhom chief minister na pi na bagi damak sangsing gadawri ba wahang hangba khongsat asida lamdam asigi kachin koya amadi maikai khudimak talaiba miyam na punna saruk yamina se khongsat asigi damak ngasinong telpung amada imphal ge mafam amada miyam pungani masida miyam na saruk yamina na basu mahana apel tauke CRPF ki nongmai maruna panbadagi laikhidaba micham ahongi haksang lotkhre haire thasagi taruk amasung taret kilo na ba ahingda tronglao bida bong kapsilaktuna pikliba anga ani laikhidaba amasung anga ani gi mama buna sohanbagi thodok thoklaba matungda thodo adu khulasibu ngak selakliba CRPF person singna mathauning thina pangthok tabadagi thokpani haiduna khoisaunarba miyamna P Gelmol khulganak na laiba CRPF ki post thomjelobada nomaina kap thorakpadagi panduna sokhiba mioi singi manungdagi laikhidraba micham ahongi haksang ngarang nungthel rims ki mineral sangdagi lauduna aroiba mathau mangam pangthokre laikhidraba singdi 13 lukram liraktagi phogak saw ekai awang lekai da laiba huidrom henry chahi kuntraga mari apokpa AS Mohan Torbung GP ki manuk sanba Waikuro Ward number 6 tagi Laistrom Jiten chahi nipuga taret apokpa L Udoisan amasung Kumbi Terakhong Ward number 7 tagi wahengbam Pobi chahi kungamapan apokpa W Ibosone laikhedraba ahongi haksang rims ki middle sangdagi phagaksaw ikai gi lamtabung lampak tamna puraklaga maphamsda punna lairol chankhe makhoi ahongi haksang sing purakpagi lambida relief camp ta lairakliba IDP sing yauna mioi kya da lai sukatuna ikai komna bo otke lairol chan phamda su thawa yaudraba makhoi ahongi haksang da lining gi oiba thoram pang thoklaba matung da lairol chan khe thodo sig matang da sem ke baje sig mai ke de makhoi ahongi haksang sing loduna aroiba mathau mungam pang thokliba se lainga ka kari karama phibamda yana badagi no haiba sapsana khangbangam dre haire
Khongjom degi thauramda state song sakkadabada national song saktuna hanthana thamlakpasi akanamongli yaningde haina khaide manina phongdokhre Manipur gi ning tamba kannaba hona khiba pauna brajabasina lusingba singbu ikai khumnaba utkiba khongjom degi thauramda state song oina laijariba sanalebak Manipurna saihoba isai sakpagi mahutta laibasigoba national song amasung anthem bande mataram amasung Janagana Mana Nasingba Hapsendana Sakibagi Thong Sigi Mayapto Laipanate, Adomonamak National Anthem Amasung Song Asidi August Taramanga Amadi Janawari Kunga Taruk Nasingba National Gi Oiba Function the Sakadabane, State Gi Oiba Function the Manipur Gi Oina Lajariba Marebak Ningbagi State Song Sakadabane Hana Manipur Human Rights Commission Gi Acting Chairperson Su Oiram Kiba Senior Advocate Kaide Manina Pungdorakle. Thakaragi mamangda duran ka pangthokibada su state song oiriba sanaleba Manipur haina saihoba isai saktuna haudoke thong adu miyamna su apen ba phungdokna ke maramasina ngan pangthokiba khongjom numit ki thoramda state song saktana national anthem amasung national song sakriba si sililang leba kangbuna politicalize tawrabra haina hangladuna thong asia kana mongri yaning de haike Nang nutil zeda court complex the senior advocate asina makata na high state government thoram da state song sakta bagi thong asi peninga oide amasung tawpham thokte an pang thokiba khongjom de gi thoram asigi samaga kunthra mangarak suba ningsing thoram ne hairaduna thoram asi khongjom land saruk yakiba singu ningsing dura pang thokpane sahi kya mamang du maning tambaleba ama oina marom tom lejarakhiba Manipur gi ning tamba mahannabagi damak athoba singna thawaina pontha piduna lan thengna khibani haike Ngamloroi khanglo phawbada British ki mayok lan thengna ki balan pham ning singbani maramasina thauramasi state function oibanina numit asigi thauramda state song sakpham thui haike amaromda Unlawful Activities Prevention Act 1997 ki section 43A asi hanadaki leraklabani act asigi provision bu designated authority amada empower tawduna mi phaba punba ngamanbasi sub inspector amana ngamlambadagi head constable jamadar ke rank ta leba phawbana matamamada singna re hairabadi phaba ngambagi power pibane maramasina act aside anobana te kanagumba singna nauna hapsilokpa oina lana khanba yawgane miyamgi ihosi act asigi makhada phaba punba yana ba thorang lokhalakpani haike Mairagi rally lotkhre police na tear gas kaptuna tan khai khre hare Tronglao bida thokiba thawdo adu yani da phungdo poina ngarang nomidang pungni pan tarakpa dwaidagi oinam bazar dagi hauraga nambol bazar phawba Maira rally lotkhre police na tear gas kaptuna tan khai khre amuko MSF amwa amadi ko hargi miyeng makhada chatharapa khongjang gi saruk am oina ngarang ge rally adu chatkibane rally adu da masing yamlaba miyamna long lip Manipur ekhoi ning tamna hingadabane go back central force ekhoi gi lebak ekhoi da nga kadabane haba kholaw kya su lawkhe oinam bazar yawnu lakhiba rally adu da lambi gi nak yatta leriba miyam singna mathang yaksilakhe masing yamlaba miyam adu security force gi maikei gi nambol bazar yaksilakpada thatura thangkhe matamadu da khongjang loi singi maikei gi security force tamna nung thomjilakpadagi tear gas kaptuna tan khaike ngarang gi rally adu da thoidokpa sopan gi pawdi lekhide ngarang numidang athengwa phawba tear gas kaptuna irang laksena bohona ke khongjang loi singna police ki gari lakpa maikai sing thatuna thamna ba lambi mai thaba amade uwa kya su phaijin khe haide Deputy CM Nemsa Kibgena Hingsa Lepnaba Apel Taurakre, Ukul District Mulang Kulda Kulai Pibasuna Kulai Pai the Misam Sing the Satakiba Ateka do Pang the Bamasumi Bagi Binungsi Yaut the Batodok Nihaduna, Todo Sakan among the condemned Tawi Hana Manipurgi Deputy CM Minister Nemsa Kibgena Pontorakle. Todo the pain the Pontok Laduna Siguma Kulai Pibasung Sataba Mathong Hukta Hingsagi Tabak Asina Yumkea Amata Tohale Lantum Manghale Sunu PM Dangang Sing Yauna Isam Samzaba Kunjakia Sopanang Halehana Pontorakre. KNO के president PS Hawkeb amasung ZRO के president guite phagada bani hana haumina phongdor khrei tronglao be amasung litan mihar ase KNO के president PS Hawkeb amasung ZRO के president thanglan pau guite के khujil thora makhada chathakibani maramaduna makhoyani phadura matik chaba cherak pigada bani hana federation of haumi gi maikeda gi phongdor khlei hiramasiga mari lenana garang jilalen kabole kaida leiba federation of haumi gi office ta pangthokiba pau gi mifam amada lupasigi president sapam cha jadumani hai Haukiba sahi 2023 gi May 3 dagi ngasi phawba chatharakliba mihan mipun amasung yummai thaba yauna crime khudemak sing ase KNO gi president PS Haukib amasung ZRO gi thanglan pau guite gi policy makhada chathakibane miyara simakhoi gi separate administration separate state fanghanna pamitai amasung Naga da makhoina thadokpa mioi kharana chathahan khiba crime sing nei
Sahi sa kaya gining tambaki puwari ka sagonarak pa idamdam asibu maset tahan na ba makoy oiba Kuki zogi state ama fang na ba India ama di Manipur lenga ka su sign tong na doon makoy pangal sagatuna laki ba ni Keno ki President PS hauke basi Myanmar ki Somnatrek ki Mongloi haba khulda ki Nagaland da matang khara saidang laba matong Sursanpur da laktuna Jalangam Kuki Nation haba lairek ama samjin sajinduna Manipur habji Kuki singi mapa mapu ya horok phamni haina isinduna haurak liba Kuki na hasing pangta handuna Kuki len ki map yeksinduna lamda masigi yelhomi singda landa halakibani Jedaro ki President Thanglian Pau kuite asisu 1990 da Kazang constituency da Zomi National Congress da board leptuna MP oiraba matung 1995 ta naron da Manipur gi ngam khailan silakna Sursanpur da leiduna separate administration demand tawduna lankibani haide Ukraine gi mayok to lan chathabada Russia gi maikai da yaukhiba India masa tara laikidrei haujuk sathariba Russia Ukraine lan asida Russia gi force yaukhiba India masa sangi manungta tara laikidre haina ngarang center na Supreme Court ta phongdokhrei Chief Justice Suryakar amasung Justice Joy Mala Bakshi amadi Justice Bipul M Pancholi bench samana hai hojik oireba phiba masi section ba mathau tare masina war zone dagi leikhilraba haksang sing lokthok pada khudong sa daba kya nangba yai center ki maike de lep kheba additional Solicitor General Aishwarya Bhatina laibak thiba thautukta India masa tara leikhidre Russia da phajinduna namduna sathariba land asida saruk yahan khiba India masa kun gataru adu lokthok lona ba government direction pi na ba case adu tharaki bani haire case adu tharaki ba singna makhoi gi mari mata sing adu Russia da thabak phangan gani haina mika halaga changhan ki bani haike nupi amana mama gi makko kak thatuna umang da puraga ahing yarak re haire Assam ki Western Karbi Anglong district laiba Deramuk Lalong khungang da sahi taramapan surabi nupi amana apopi mama bu makko kak thalaba matungda umang da puduna ahing yarak re haire Taudo se haukiba yum sakai sanumit ki numidang da thokibane by Thalang Su police station ki officer in charge Diganta Saikiana phongdokibada police ki team na laikhidrabinu piedu ki makok recover tawba ngambaga loidana mahaku hatpada sijina ki bathang adu sub recover tawba ngamlei tungda sahi taramapan surabinu piedu su phaba ngambaga loidana court puthokre hari nupisna haukiba yum sakai sanumit ki numidang wairamda yumda ki thokraga numidang pung tararom tabada thang paiduna yumda hanjilaklaga Kudakta mamagi manakta chang sinduna tawhaidaba thong adu chathakibane madada mapa amasung mase singna mamabu kannaba honabada makoshu asopana ki amasung mamagi khaktalaba mako adu puduna umangda chatkibane haidi police na paw phangbaga thibambagi thabak chathabada mathang nomit ki nongalam daida nuPSC asupa umangda mamagi mako aduga lairamba thengna ki amasung mako phanaba honabada chenaba honabasu laikhide haidi Private school khudimak audit taunaba NSRC na order tawkhre hari Right to Education RTE Act ki makhara thamliba chana kanon sing khongawnaba thong ama oina leba asigi tongan tongan mafamda leiriba private school kayana NCERT gi lairik prescribe tawbugi mahutta private publisher sing gi lairik sing oina prescribe tawre haba wakat ki matang the National Human Rights Commission NSRC na state amadi union territory khudimakta notice issue tawduna mari renabo authority singna RTE Act ki chana kanon sing private school singna ngaklibara yengsinaba masung akhagnaba matamama ki manungda mapung pa report pikhalak naba khangalakre NSRC ki khongthang asi tha asi mapanda thangalapa wakadama ki batungina lokhalakibane wakada da private school singna siguma thong sathabasi RTE Act ki section 29 khongauna bani private school singna NCERT ki lairik singi mohota private publication singki lairik sizina hanbasina imung kaya da sel thongge awaba mayawna hanba yai NCERT ki lairik singde ahongba mamalda phangnaba semlakrabane private publisher singi lairik singdi karigama matamda ka hena mamal wangbana mahiroi singda sab manaba education system phanghanba haiba pandam adu phangnaba honabada sauna khudongsa daba mayong halagane masidantana mahiroi singda kana daba maongta ka henba academic polum puhanduna hena awaba mayong halagane hake